Nupi ani heroin powder gram 309 khara henbaga Konana fare. Imphal West District manung chanba Sagolban Salam Lairak Machin area dagi Imphal to Silchar chenba gari ama police na check tawbada gari aduda tongliba passenger ani dagi heroin number 4 powder gram 309 henna fagat pangam kre. Thaudok asi Singzamay police station gi team amana akaknaba paw ma fangbadagi ngarang ayuk pung mga makhairom tabada Imphal Ziri Lambigi Sagolban Salam Laikai Machin Wahengbam Laikai Ziri parking dagi Silchar tamna chatnabagi damak lakpa traveler force gari AS11 FC 0979 khamduna check tawba matamda gari aduda passenger oina tonglakpa nupi ani dagi heroin number 4 powder yauna sapon case kun manga fagat pangam khibani faraba heroin powder adu airbag ani da haptuna purambani hairi thaudok aduda faraba nupi ani adudi mayang Imphal Bengun yangbi dagi dolai pabam sahani chahi kun manga mapureba dolai pabam ibungo amadi hapta dagi bebicha chahi kuntra mapureba MD Yaraskawi hairi faraba nupi ani adu wahang pahungidamak makhatana Imphal police station da kutsinakre haina police ki pauna hairi